ꯇꯥꯟꯐꯝ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤꯁꯨ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯜꯂꯒ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤꯒ ꯋꯥꯔ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯅ ꯕꯣꯔ ꯃꯟꯇ꯭ꯔꯤꯗ ꯍꯥꯏꯔꯛꯏ, ꯃꯟꯇ꯭ꯔꯤ, ꯀꯔꯤꯅꯣ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯧꯔꯛꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯀꯔꯝꯕ ꯀꯣꯅꯨꯡꯅꯣ ꯈꯪꯗꯃꯈꯩ ꯀꯣꯅꯨꯡꯒꯤ ꯀꯣꯅꯨꯡ ꯉꯥꯛꯇ ꯉꯥꯏꯈꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏ ꯃꯁꯦꯜ ꯄꯪꯍꯥꯠꯇ ꯍꯥꯠꯅꯔꯛꯂꯤꯕ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕ? ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯅꯤꯡꯊꯧ ꯃꯁꯤꯡ ꯈꯪꯗꯅ ꯊꯣꯛꯂꯛꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯩꯔꯕ ꯃꯥꯏꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯌꯥꯒꯤ ꯂꯥꯟ ꯇꯧꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯛꯄꯅꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯕꯁꯤꯡꯗ ꯃꯈꯣꯏꯁꯨ ꯑꯔꯨꯕ ꯃꯟꯇ꯭ꯔ ꯀꯌꯥ ꯇꯝꯅꯅꯕ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨ ꯂꯨꯔꯕ ꯃꯟꯇ꯭ꯔ ꯀꯌꯥ ꯂꯩꯕꯥꯛ ꯀꯌꯥ ꯆꯠꯇꯨꯅ ꯇꯝꯅꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯗꯨꯖꯨꯠꯁꯨꯒꯤ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯈꯤ꯫